ꯅꯍꯥꯟꯗꯤ ꯅꯣꯇꯤꯁ ꯊꯣꯛꯈꯤꯕꯅꯦꯕꯀꯣ ꯁꯤꯒꯤ ꯂꯥꯡꯒꯣꯜ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯝꯖꯤꯟꯕꯒꯤ ꯈꯣꯠꯄꯒꯤ ꯀ꯭ꯂꯣꯖ ꯑꯣꯏꯔꯅꯤꯅ ꯁꯤꯗ ꯊꯥꯕꯗꯤ ꯊꯥꯔꯦ like heavy vehicles not allowed ordered by PWD heavy vehicle माने कि माल पूरा गाड़ी चौक बता रहे ꯂꯥꯡꯒꯣꯜ ꯂꯝꯕꯤꯁꯦ ꯐꯗꯤ ꯐꯖꯕꯅꯦ ꯅꯥꯀꯟ ꯅꯥꯀꯟꯒꯤ ꯍꯧꯔꯤꯕ ꯎ ꯃꯌꯥꯝꯁꯤꯅꯀꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯒꯨꯜꯃꯔ ꯄꯥꯝꯕꯤꯁꯦ ꯀꯩꯅꯣ ꯑꯣꯏꯔꯝꯗꯕ ꯃꯥꯒꯤ ꯃꯄꯥꯟ ꯑꯉꯥꯡꯕ ꯁꯥꯠꯄ ꯔꯦꯗ ꯀꯂꯔꯒꯤ ꯁꯥꯠꯄꯗꯣ ꯑꯗꯨ ꯑꯣꯏꯔꯝꯗꯕꯒꯤ ꯈꯤꯇꯪ ꯐꯖꯗꯕ ꯇꯥꯏꯃꯤꯡꯗ ꯍꯥꯏꯇꯥꯔꯦ ꯐꯖꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯔꯁ ꯑꯇꯣꯞꯄꯒ ꯌꯦꯡꯅꯔꯒꯗꯤ ꯐꯖꯔꯕꯅꯤ Everything's fine. Tꯧtabу gari chawari chappe aro lambi ji ningai ga niu 내 비도 찡해